Thaina mamangay yamna ngalingay matam amagi warini. Matam masida ningthaugi masanupa ani leirammi. Ningthaugi masa oire haiduna tauningbada tau chaningbada sa makalamna leirammido. Inkhalakpa matamga oibana kahena sulam heli mapung phaba oidri. Sahi kunmathoi muki lenga oigani. Ningthau macha sigi mamingna ahalgi mamingna loyumba aduga atomba sigi mamingna luhenba haina kaunarami. Makhoiba pokpa mapagi mamingna wangamba aduga pale mamagi mamingna liklaino haina kauramido. Numidang wairamgi matam aduda masin manaw anido khulay kaida koiba satlammido. Isam sama miyoy amagum angang oiriba masin manaw na khulay kaigi sanapungda sanarami. Numit tarakadawre haiduna pakhatlaba mamaliklaino mahakna masasing mo kaurunaba haiduna manay amagi manakta laktuna asum na hairamido. Tabra manay, ay isa animag hausik fawba amata halagtre. Numit tarakadawre, aduna nang nasagol thawduna sa adugana ay isa anigdubu amukta lawrucho. Lairembi mahaki yathang matung ina manay adu sagol tongduna satki haina tawrami adubu khanghawdana humlakpa nonghawna ngayak aduda ithahek thazadana nungling nungsit tawrido. Tawrakliba mawong asida palen panthau oiriba makoy anidi masanupa anigi khanbada yamna warammido. Niknik hek lawre pukning ado. Liklaino mapure wangambada yengduna pakana amadi nungaitana asumna hairamido. Nonglay nungsit maraksida karam tarong doino mi isa ani dubo ay di pakat paniyari untok na lam ni helida ay ki isa ani siya. Wangamba mahaksu asum na hairami. Aduni ama mamarak asida nonglay nungsit nagakanmani karam taw doino isa dubo. Kari upaylay taksi son manatana koy saung naraba mahausa imagi mataw adubo palimpanthong makoy na pakatlabasu somda mapari oiriba makoy di Thausadana adumak nungsit marak aduda ningaydana uzaw amagi marumda leptuna lay. Pamjaba haibra hek thokle tawribasi aduna haraw masimanaw anidu yengnaduna asumna hainarami. Loyumba manawda yengduna. Ina siliba nungsitse khara phabaga nonglak asida sanako nungtamna sengkrasi kay kayge. Luhenba mayambagi wa adubu yaningladuna. Hoyay tazo hekta sengkrasi phanadum nungai nonglakta chatpado nongsa leptawdi mandibo maikay pumba imame mamibo. Akoy halakte habaduda imado pakatpana yaramaroy ay khangniba. Angang natre pakatpam thoktida taso sida sakani hairamdawsu nate hairami aduga karigi moy pakattuino. Ngayak asum na masimanaw anido awaya kumtawnaduna layrami aduga nungsit aduna khara patharakpagi tanza lawduna konungtam na makoy ani laklami. Nongga tabaga lambi lamjaw adu kanasu satlamdedo isik hiksikli. Nong naga tabani mamli tawri. Nongdi sang amada tagup taba haibdu oirami. Adubung asidi nongdamba mahakna asum thoklo tambana halakpagi lambida Shaklon Pubi Lairembi amana sathoktun leibaga pakhang masa makoy ani lakpaga hek thengnari. Mi lakpagi samin phangbada Lairembi adu uzaw amada tongdun leirambadagi tapna makhadagum tharaktuna pakhang aniduna mana lepliba mapatubu yorokpa ngaiduna leirammido. Kuiri asumna taibang mi thengnadaba adubu ngasidi tangna phangba tanjani khanduna ngaiduna leirammi Lairembido. Lairembiduna nokmi tawduna asum na hairami. Asida lakliba pakhang masase ay namitrang tawduna ayngonda pungaw hekta ngawhalagese aduga masimanaw anise hekta khatnahalage kuire asum na namutay bangbu saybi saything pidaba ihakna. Asi haiduna Lairembi adu nupa anidu balakpa ngaiduna leirammi. Haina hauzikti pakhang masa anidu Lairembi magi manak yaurakli aduna mikna kuppada Lairembi adu yamna phajaba nupi ama kudak aduda onthoraklammi aduga yamna sonjabi amagum tasinduna tumin leirammi. Karisu khangjadaba pakhang masa aduna makoygi oiba wakalon amada haraw lakpani. Lairembi duna taha asumna hairi. Amukta ngaibi ko masak phajaba pakhang masa.
Nupi amana kaurakpasida taha chatlampa nupa anidu leptuna nupiduna lepliba domda onsinduna asumna haireklami loyumba mahakna kai haigi nupi nang nei kuibu kobu kananu nangbo laisi laithon yaudaba haibdu oire nupasi khonsi aduna Lairembi aduna henna nungsidaba haibdu oirami aduna hekta sumlage thakha olhallage khanduna mitrangda sumkhri aduna asumna haireklami aise soya sikpam phamsida itomta leijabani nonga chubaga aigi leiphamdo nongna pulup lupe ado isingdo amukta kanthokminasi wahai aduda amana amada yengnei kari tawsige haiduna Lairembiduna sumkiba oibana yade ngamoi haiduna pakhum piba ngamdre aduna hoi haiduna nupa masa anidu nupiduna hariba mafam aduda laklami tasengna haribada haujikti nupa asi Lairembi sina puba haurabanido Shaklon Pubi Lairembi mahakna loyumba amadi luhenba masi manawbu puningu maikaida puba haurabanido Amamba oiraklaba asi phauba masanini yumda halakpa gauba leitrabada mama oiribidu pakhatuna phingna manai mayam adubu tanaba asumna lauduna hairami tabra inaisa aigi isa nupa animak haujik phauba halakpa gauba leitrido phatanungda thokpa yaurabra khangde aduna khutta maira paiduna isa anibu phangnaba haujikmak thiyudo thillabani yathang adugi matung ina mayam adu loyomba amadi luhenba makhoibu thiba satkirami Liklainu mabungo wangamba mahaki manakta laktuna asumna hairami iningthau akhoi anisu chakri mayam asigi matung inarusi ai isa uningi karaidano makoina leramgadabasibo aremada mama aise unthokna wahali unthokna haibe indida ko ai isa singse wangamba tapna nang leram mama ai oina salage amma mamarak asida nupi nang natumda chatpado nungaiti Mapuroibagi sinthakta khumba sungamda mathamoi sakna liklainu adu tumil lehori ningthau manai kayana haujikti leirak khulak singya tamya karisu khaidana thirakpana haujikti usina sina ningthau masa anidu phangledo ningthau masa ani phanglabada sana konungda puduna halakle pakhang masa anidu wakhalama ita tade tarang malang amada isat hekchali masa halakle haibagi pauk tabada mama adu masagi manakta lai aduga kapngang tawduna haireklami noibu karaida chatluribano ha nungna asuk yamna lam helibasibu karigi imana haibsi taramlabadi noi asukna taramgadro ha unthokna sumangau hidako na khoise loyomba amadi luhenba mamana haribadu tade naget adu koilei leduni hek yengi kari leibano haina Lairembi thengnarubaduna maram oiraga tasengna wakhal tadredo haujikti oirakliba masagi mawng mataw aduda pakhatuna khudak aduda leibaki ahiba amaiba amadi amaibi kauduna masanibu layeng halamido wangamba amadi leklainu amaiba amaibina laithau tawringaida tumin leirami kari tawgadabano haina khalli leklainu tatu mapureibada yengduna asumna hairami isani gi asadani aikoini hinglibasi aduga karino isani na oiribasibo haidi manglidako isani na taibang wakal tadrabadi karigino isorna asumna thokmanbiriba isani da wangamba pakhatuna magi thokpa pangangna ngangliba loinabidubu tapna themjinbi onthoida kashu tawrini nangbo nangna kaina khanjinbagini adumna thawdok ama thokpage hekta wakal piksilabadi karam tawgani ha phana phatrabasu lebak sigi leimarembini thongna leigadabani yeknaba kaya gama yoknabadi ai ngamgani adubu aigi isa soklabadi mama isa leitapam khangdedo isagi asadani mamaina hingliba hoine adu karisu tawroi haidana amaiba maibisingna kupna yengi haiwani nangbo asumna ngahak adumadi awaya khumtawdun leirami miku khargi matungda haujikti laithau adusu tawba loirami amaiba amaibi sangduna laigi lairam tingi tilam seksina khaidoklabada pakhang masa anidu isisina phamung thakta ya taramido mama amadi mapado amaiba amaibigi manakta sanglatlami aduga tahana asumna hairami liklainu mahakna amaibi amada onsinduna ima amaibi aigi isanigi pibambu karida leiribagi kahena phattabu oiraklaroi daba natro aidi pakhatpan loire
ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨꯕ ꯂꯩꯃꯔꯦꯝꯕꯤ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯏꯆꯥ ꯑꯅꯤꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤ ꯍꯧꯒꯠꯂꯛꯄꯒ ꯋꯥꯈꯜ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯅꯨꯡꯊꯤ ꯃꯪꯕꯁꯤꯗ ꯂꯝꯂꯩꯃ ꯊꯦꯡꯅꯕꯅꯤ ꯉꯥꯏꯍꯥꯛ ꯄꯨꯗꯨꯅ ꯆꯠꯄꯒꯤꯅꯤ ꯀꯥ ꯍꯦꯟꯕꯗꯤ ꯇꯧꯔꯝꯗ꯭ꯔꯤ ꯋꯥꯍꯩ ꯑꯗꯨꯈꯛ ꯇꯥꯕꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ ꯇꯁꯦꯡꯅ ꯑꯗꯨꯅ ꯂꯤꯛꯂꯥꯏꯅꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯆꯥꯡ ꯑꯃꯗ ꯌꯩꯗꯨꯅ ꯂꯣꯏꯔꯦꯗꯅ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯗꯤ ꯏꯃꯥ ꯃꯥꯏꯕꯤ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯃꯨꯛꯇ ꯁꯤꯟꯕꯤꯔꯝꯃꯣ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯗꯣ ꯑꯃꯥꯏꯕꯤꯗꯨꯅ ꯉꯁꯤꯗꯤ ꯋꯥꯍꯩ ꯈꯔꯗ ꯍꯥꯏꯖꯔꯝꯒꯦꯗꯣ ꯂꯩꯃꯔꯦꯝꯕꯤ ꯇꯥꯛꯄꯤꯁꯤꯗꯣ ꯏꯃꯥ ꯅꯆꯥ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯆꯤꯡꯎꯂꯥꯏꯗ ꯁꯥꯒꯣꯟꯅꯔꯤꯕ ꯏꯃꯥꯅꯤ ꯈꯪꯗ ꯎꯗ ꯄꯨꯝꯅꯃꯛ ꯎꯕ ꯉꯝꯕꯤꯅꯤ ꯑꯗꯨꯅ ꯍꯥꯏꯕꯤꯌꯨꯗꯣ ꯄꯥꯔꯤ ꯑꯅꯤꯃꯛ ꯃꯍꯩ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯅꯤꯡꯊꯧ ꯐꯝꯕꯥꯜꯒꯤꯗꯃꯛ ꯏꯒꯤ ꯂꯧꯈꯣꯡ ꯆꯦꯜꯂꯣ ꯍꯥꯏꯕ ꯂꯩ ꯁꯕꯥꯎ ꯂꯥꯟꯕꯥꯎ ꯀꯜꯂꯤ ꯃꯈꯣꯏꯅ ꯆꯍꯤ 15 ꯁꯨꯔꯛꯄ ꯃꯄꯣꯛꯇ ꯇꯝꯃꯛꯄꯅꯤ ꯊꯩꯗꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯅꯪꯅ ꯅꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯐꯥꯊꯧ ꯃꯁꯤ ꯅꯠꯇꯅ ꯀꯔꯤꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯑꯁꯦ ꯄꯨꯟꯁꯤ ꯆꯦꯟꯖꯦꯜ ꯇꯦꯟꯅ ꯇꯝꯂꯩ ꯃꯄꯥꯔꯤ ꯑꯅꯤꯅ ꯆꯥꯎꯔꯛꯄ ꯃꯈꯩ ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯇꯦꯜꯂꯛꯏꯗꯣ ꯑꯃꯥꯏꯕꯤꯁꯤꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯌꯦꯡꯅꯩ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯋꯥꯠꯇꯕ ꯃꯈꯩ ꯂꯩꯔꯕꯁꯨ ꯑꯋꯥꯡꯕ ꯐꯨꯔꯥ ꯗꯂꯥꯟꯗ ꯋꯥꯠꯇꯅ ꯂꯩꯔꯕꯁꯨ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯋꯥꯕ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯇꯣꯞ ꯇꯣꯞꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤꯗꯣ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯅꯤꯗꯨꯗꯤ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯇꯧꯕ ꯂꯣꯏꯔꯕꯗ ꯃꯄꯥ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯋꯥꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯟꯕ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯇꯤ ꯀꯥ ꯍꯦꯟꯅ ꯋꯥꯔꯝꯃꯤꯗꯣ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯂꯤꯕꯗꯨꯕꯨ ꯁꯪꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯃꯁꯥꯒꯤ ꯋꯥꯕꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕꯤꯔꯝꯃꯤ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡ ꯏꯁꯤꯁꯤꯅ ꯇꯨꯝꯂꯨꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯔꯛꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯐꯃꯨꯡꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯍꯔꯥꯎꯖꯩ ꯂꯤꯛꯂꯥꯏꯅꯨ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯑꯅꯤꯃꯛ ꯇꯨꯝꯕ ꯍꯧꯒꯠꯂꯦꯗꯅ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯕꯅꯤ ꯏꯆꯥ ꯑꯅꯤꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯏꯆꯥ ꯑꯅꯤ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯃ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯅꯥ ꯂꯩ ꯏꯆꯥꯅꯤꯒꯤ ꯆꯥꯅꯅꯕ ꯍꯧꯖꯤꯛꯃꯛ ꯈꯨꯗꯛ ꯑꯁꯤ ꯁꯤꯜꯂꯥꯡꯅꯕ ꯇꯧ ꯊꯨꯔꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯕ ꯇꯧꯈꯤꯔꯝꯃꯤ ꯂꯤꯛꯂꯥ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯁꯦ ꯀꯔꯝꯅ ꯉꯥꯡꯅꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯈꯔ ꯇꯥꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯑꯗꯨꯁꯨ ꯅꯠꯇꯦ ꯉꯥꯏꯈꯣ ꯅꯈꯣꯏ ꯑꯅꯤ ꯀꯔꯥꯏ ꯆꯠꯂꯨꯏ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯆꯥ ꯊꯣꯏꯕ ꯍꯪꯂꯤꯕ ꯃꯥꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯆꯥ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯝꯐꯩ ꯆꯠꯇꯦ ꯁꯨꯞꯅꯇꯒꯤ ꯁꯥꯟꯅꯄꯨꯡꯗ ꯁꯥꯟꯅꯔꯒ ꯅꯣꯡ ꯇꯥꯕꯗꯨꯗ ꯍꯟꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯣꯡ ꯊꯨꯞꯇꯨꯅ ꯂꯦꯡꯗꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯣꯡ ꯈꯔ ꯄꯥꯊꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯅꯥꯎꯒ ꯄꯨꯟꯅ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯒ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯅꯥ ꯂꯩꯇꯦ ꯅꯨꯡꯁꯤꯠ ꯁꯤꯠꯄꯗ ꯑꯃꯥꯡ ꯑꯇꯥ ꯈꯔ ꯌꯥꯎꯔꯦ ꯍꯥꯏꯕꯗꯨꯗ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕꯅꯤ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨꯕꯨ ꯃꯔꯛ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯨꯍꯦꯟꯕꯅ ꯏꯃꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯁꯣꯜꯂꯕꯤꯗꯨꯅ ꯍꯥꯏꯕꯗꯨ ꯐꯥꯎꯕ ꯃꯇꯦꯡ ꯇꯧꯗ꯭ꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕు ꯀꯔꯤꯁꯨ ꯂꯩꯇꯅ ꯑꯃꯗꯤ ꯂꯥꯏꯔꯕ ꯃꯤꯉꯣꯟꯗ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕꯣꯏ ꯅꯤꯡꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯥꯆꯧꯒ ꯑꯩꯒ ꯅꯨꯄꯤꯗꯨꯒꯤ ꯊꯣꯡꯒꯥꯜ ꯍꯦꯛ ꯂꯥꯟꯁꯤꯟꯈꯤꯕꯒ ꯑꯩꯈꯣꯏꯅꯤꯕꯨ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ ꯇꯔꯪ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯡꯒꯥꯜ ꯑꯗꯣ ꯆꯪꯕꯒ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯆꯥ ꯑꯅꯤꯒꯤ ꯄꯥꯎꯗꯝ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯨ ꯍꯨꯃꯥꯡ ꯀꯥꯔꯦ ꯍꯥꯏꯕ ꯌꯥꯔꯤ ꯈꯖꯤꯛꯇ ꯃꯪꯂꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯗꯣ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯊꯣꯛꯇꯅꯕ ꯅꯈꯣꯏꯅꯦ ꯅꯃꯥ ꯑꯩꯅ ꯆꯠꯀꯅꯨ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯂꯕꯗꯤ ꯑꯗꯨꯝꯅ ꯇꯧꯈꯤꯗ꯭ꯔꯥ ꯍꯥ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯌꯦꯡꯗꯒꯤꯅꯦ ꯃꯄꯥꯜꯒ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯔꯣꯏ ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯅꯕꯗꯨꯁꯨ ꯄꯨꯔꯛꯇꯨꯅ ꯃꯃꯥ ꯃꯍꯥꯛꯅ ꯁꯪꯕꯤꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯇꯞꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯍꯜꯂꯝꯃꯤ
Somda Lairembidu Arembada taxi solowi Karing nungi tauribano hainasu khali maramdi amaiba maibi makhoina piramba chaitheng aduna masada soklabada aduki matik masadu warami Shaklon Pubi Lairembi lamhenbidu tapna asumna solido Arembagi pakhang masani duda irang tauri kari sari hauzikti adubu ai hanba leiroi makhoi anibo amukka aina kauduna warakani ai sikanano haiba makhoina khangdri khangoidrada hauzikti makhoi Jinbala duda singnaba magum asumna sonduna lei Pumnamang asibuna thaiduna tamlaga nagal amaromda mu yengsi Nurei saksang aduda phamduna wakhal wana leirami magini haibada kanama leiba nate lamza sara masani hingbagi lantheng nariba thongna leibi nupi masani ngasi sikhiba nongli nungsit aduna mahak mathai wana leizari khutta selso mathaleti Humdokriba ise as yumthakupagini masi karamna leini horena hing nongo churagan amuk kamdawa karigino aigi mapok asina asuk thina pokpiramliba ima pabagi masaksu khanghaudi aigi ni haina amok ama leijaram adusu hausidi leikhitre karam tawgodabano aibo Nurai masak mataw yamna phazabi ingtapi leisabi masani Leikai pakhang kayana mahakpu pamnai adubu kana leite khanduna Nurai mahakna pakhang masa amagi nungsiwai amata taramde yaramde asumna mahakna umduna leiringai tanjaduda mahakpu kaugauduna mata tharikna imungna sanglaklami Nurai tabro aini tharikne nangbu karam leiribage haiduna yenguse haiduna imagaiga laklibani Tharikki mamaduna oiriba phibam adubu yengduna tapna asumna hairami isi asidi yamna phibam sokledana Nurai leiriba phibam asida nangna yum asida ahinga sima leisabi nangna leiba haibase phajadre nungsu nungairaroi khudong thiba haibase tamangamde aduna ngasi ahing simadi aikhoida leirurase mamagi wa adubu mahaknasu mateng tawsili tharikna Imana haisu haibani nasidi aikhoida leirasi Nurai nadomda leibada nungairaroi ahingda nong surabadi phibam yamna charui hayeng ayuk ngandane aikhoi pabaga punna taraga semaseba Nurai matagi wahi tabada mabukning yamna nungsiba haibadu oirami ngasi phawbada matomta hingduna lakpada awaba kayana masaruk yaduna laklabani magidamak mateng tawribasi magi mata thari khaktani adubu nongbuda manadi mateng tawba ngamde pumnamang asi khalubada ningamjadre matomta taniklaba khonjelda asumna khumlai nangtana aigi mateng tawbiduna asumaklai aina dinga sibawba karisu tawba ngamde aduna aina kari hairaga tharik nangi mateng tawdino khangdrida thariksu mata Nuregi mawong aduda yamna nungaitaba haibadu oirami aduna tapna khumlai karisu khalunoida hinglingai matam kharasida harau angama mateng tawraga adum loire karigi hena khallibano nangna ngama matamda soidana nangna aigi mateng tawgani ai thajai Tharikki mama aduna asumna mo hairei nakhoi ani ga hongnabido amuk tawrabra sese yarese lao yumda halasi haina nongsia amuk surokpugum tawre bema Nurai lao imana ne chakaloraga thamnamlabani chalasi lao Nongshina kansilaktringaisida Hoi hairaduna makhoi ahumdu Tharik hoida laklami numit asima Nurai mata hoida leibida tarami Nong mahaksu phudit phu makai hekta suramido Matamdi khanghauti asumna sumhaukibana nong nini amuk haukirami nong nini asida pakhang masanidu hanagi punsida amuk tare Mamana haiba watade aning mapamba asumak tawrido ngasisu amuka masin manaw anidu sagol thauduna leikai koiru sainaraga chatnaba thoraklami Macani na haunaduna thorakpadu ubada mama adu taha amuka masagi manakta sangduna asumna hairami Hai ngaiko amuka rada sakya haribano Nongnini khakta wakhal taraga hanagum asumak tawrakani natro satpa yar yumda sago asauba atomba takhoibu imana haibase kharamakadi lau kaidawrage Loyumba
ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯊꯧꯁꯥꯗꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯅꯣ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯀꯩꯅꯣꯅꯦ, ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯁꯨ ꯅꯠꯇ꯭ꯔꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ, ꯀꯨꯏꯔꯦ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯅꯤ, ꯑꯝꯇ ꯆꯠꯂꯨꯒꯦꯕ, ꯄ꯭ꯔꯞ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯍꯜꯂꯛꯀꯦ꯫ ꯂꯤꯛꯂꯥꯏꯅꯨ ꯁꯧꯔꯥꯡꯅꯅ ꯃꯆꯥꯅꯤꯗ ꯌꯦꯡꯗꯨꯅ ꯉꯥꯡꯏ꯫ ꯇꯧꯔꯣ ꯅꯣꯏ, ꯇꯧꯀꯣ, ꯅꯣꯏ ꯇꯧ, ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯨꯗ ꯇꯧ꯫ ꯅꯃꯥ ꯅꯄꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯐꯕ ꯑꯣꯏꯗꯕꯅꯤ꯫ ꯅꯣꯏ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯂꯧꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯅꯍꯥꯟꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯣ? ꯈꯔ ꯍꯦꯛ ꯐꯕꯒ ꯍꯦꯛꯇ ꯃꯀꯥꯎꯕ꯫ ꯂꯨꯍꯦꯟꯕꯅ ꯐꯔꯦꯃ, ꯉꯥꯡꯕꯒꯤ ꯉꯥꯡꯕ ꯅꯇꯣꯝꯇ ꯁꯨꯝꯃ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ, ꯀꯨꯏꯔꯦ, ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯍꯜꯂꯛꯀꯅꯤ, ꯀꯨꯏꯔꯛꯑꯣꯏꯕ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯝꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯀꯣꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨꯕꯨ ꯂꯝꯕꯤꯗ ꯎꯍꯧꯔꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯋꯥꯉꯝꯕꯗꯨ ꯄ꯭ꯔꯞ ꯃꯥꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ꯫ ꯍꯩ ꯃꯃꯥ, ꯅꯆꯥ ꯑꯅꯤꯁꯤꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯤꯕꯁꯤ ꯀꯔꯥꯏꯗꯅꯣ? ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯍꯥ? ꯅꯍꯥꯟꯒꯤꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯅꯪꯕꯨ ꯅꯠꯇꯦ, ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯪꯕꯨ? ꯍꯣ, ꯍꯥꯏꯔꯕꯁꯨꯅꯦ ꯌꯥꯗꯕ, ꯇꯥꯗꯕ꯫ ꯑꯁꯤꯒꯨꯝꯕ ꯅꯆꯥ ꯑꯅꯤꯁꯤꯗ ꯑꯩꯅ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ, ꯊꯧꯔꯤꯅ ꯄꯨꯟꯗꯨꯅ ꯊꯝꯒꯗꯕ ꯈꯛꯇ ꯃꯉꯥꯏꯔꯦ꯫ ꯃꯄꯥ, ꯅꯪꯅ ꯑꯃꯨꯛ ꯈꯔ ꯁꯦꯟꯅꯕꯤꯔꯣ ꯅꯆꯥ ꯑꯅꯤꯗꯣ, ꯃꯃꯥꯏꯗꯤ ꯉꯝꯗ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯎ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯃꯥ, ꯑꯩꯅ ꯆꯤꯜꯂꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯗ ꯀꯔꯥꯏꯗꯒꯤꯅꯣ ꯑꯩꯅ ꯏꯆꯥ ꯁꯦꯟꯅꯒꯗꯣꯔꯤꯕꯁꯤꯕꯣ? ꯏꯆꯥ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯂꯝ ꯍꯦꯜꯂꯤꯗ꯫ ꯁꯣꯝꯗꯅ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯒ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯅꯨꯔꯩꯒꯤ ꯐꯖꯕ ꯎꯕꯗ ꯄꯥꯈꯪ ꯑꯅꯤꯗꯨ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯊꯧꯔꯝꯕ ꯁꯒꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯇꯞꯂꯤ ꯊꯧꯗꯨꯅ ꯉꯥꯅꯨ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤꯕꯤ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯖꯥꯏꯕꯨꯡ ꯑꯅꯤ ꯂꯥꯛꯄ ꯎꯕꯗ ꯂꯩꯁꯥꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟ ꯆꯠꯂꯤ꯫ ꯐꯖꯕ ꯄꯥꯝꯗꯕ, ꯑꯍꯥꯎꯕ ꯆꯥꯅꯤꯡꯗꯕ ꯇꯥꯏꯕꯪ ꯃꯤ ꯂꯩꯇꯦ, ꯑꯗꯨꯅ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪ ꯑꯅꯤꯗꯨ ꯅꯪꯍꯧꯔꯩ ꯃꯇꯥꯒꯨꯝ ꯑꯍꯥꯟꯕ ꯇꯥꯟꯅꯕꯒꯨꯝ ꯇꯍꯥ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯈꯨꯀꯧꯁꯨ ꯈꯦꯠꯅꯗꯦꯗꯣ, ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯨꯛ ꯌꯦꯡꯅꯩ꯫ ꯃꯌꯥꯝꯕ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯆꯠꯂꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨꯕ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯆꯠꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯄꯤ ꯇꯨꯃꯤꯟꯅ, ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯅꯨꯔꯩꯅ꯫ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯥꯏꯕꯤꯌꯨꯗꯣ? ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯈꯨꯜꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯔꯥ? ꯃꯥꯅꯤ ꯃꯖꯥꯏꯕꯨꯡꯉꯣ, ꯈꯨꯜꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯅꯤ꯫ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯌꯨꯗꯣ ꯅꯈꯣꯏ ꯑꯅꯤꯃꯛ? ꯅꯨꯔꯩ ꯇꯞꯅ ꯃꯇꯥ ꯊꯥꯔꯤꯛꯇ ꯌꯦꯡꯗꯨꯅ, ꯏꯇꯥ ꯅꯪꯒꯤ ꯃꯤꯡ ꯍꯥꯏꯈ꯭ꯔꯣ꯫ ꯊꯥꯔꯤꯛ ꯃꯖꯥꯏꯕꯨꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯩꯒꯤ ꯃꯤꯡ ꯊꯥꯔꯤꯛ ꯀꯧꯖꯩꯗꯣ, ꯑꯩꯒꯤꯅ ꯅꯨꯔꯩ ꯍꯥꯏꯅ ꯀꯧꯖꯩꯗꯣ꯫ ꯂꯨꯍꯦꯟꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯆꯔꯣ꯫ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯆꯠꯆꯔꯣ ꯍꯥꯏꯔꯛꯄꯗꯨꯗ ꯒꯝ ꯆꯠꯄ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯤꯠ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯅꯨꯔꯩ ꯃꯉꯣꯟꯗ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯂꯣꯌꯨꯝꯕ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ, ꯍꯧꯖꯤꯛꯀꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯔꯩ ꯍꯥꯏꯕꯗꯣ ꯃꯗꯨꯃꯗꯤ ꯅꯃꯤꯠ ꯉꯥꯎꯔꯛꯀꯅꯨꯀꯣ, ꯅꯌꯥꯝꯕꯩꯅ ꯈꯣꯏꯗꯥꯈ꯭ꯔꯦ, ꯅꯇꯩꯃ ꯑꯣꯏꯍꯜꯂꯒꯦ꯫ ꯌꯥꯔꯣꯏꯗ ꯇꯥꯆꯧ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯔꯩ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯈꯜꯂꯒ꯫ ꯌꯥꯔꯣꯏꯀꯣ ꯇꯥꯆꯧ, ꯇꯥꯆꯧꯒꯤꯗꯤ ꯊꯥꯔꯤꯛ ꯍꯥꯏꯕꯗꯨ ꯑꯣꯏꯅ ꯅꯪ ꯀꯣꯏꯖꯔꯣ꯫ ꯇꯞꯅ ꯍꯥꯏꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯁꯨꯝ ꯐꯤꯡꯒꯠꯅꯔꯛꯂꯦ꯫ ꯋꯥꯗꯨ ꯑꯃꯗꯒꯤ ꯑꯃ ꯉꯥꯡꯅꯕꯗ ꯋꯥꯀꯥꯏ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯅ ꯅꯨꯄꯤ ꯑꯃꯒꯤ ꯃꯔꯝꯗ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯣꯌꯨꯝꯕ ꯁꯥꯎꯅ ꯃꯅꯥꯎꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯅꯪꯅ ꯅꯌꯥꯝꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯊꯛꯇ ꯅꯪꯅ ꯃꯨꯛꯂꯕꯅꯤꯅ ꯅꯪꯅ ꯉꯝꯃꯤ, ꯅꯪꯒꯤ ꯑꯣꯏꯔꯣ, ꯑꯩꯅ ꯉꯝꯃꯤ, ꯑꯩꯒꯤ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯤꯒꯦ ꯇꯥꯆꯧ, ꯅꯤꯡꯊꯧꯐꯝꯗꯤ ꯑꯩꯒꯤꯅꯤ꯫ ꯑꯩꯅ ꯁꯤꯈ꯭ꯔ ꯃꯇꯝ ꯑꯗꯨꯗꯅꯤ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯉꯝꯖꯒꯗꯕ, ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯋꯥꯍꯩ ꯑꯁꯤ ꯁꯥꯎꯅ ꯍꯥꯏꯔꯝꯗꯨꯅ ꯁꯒꯣꯜ ꯈꯨꯔꯨꯞ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯨꯍꯦꯟꯕ ꯃꯍꯥꯛꯇꯤ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯕꯨ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯂꯔꯦ꯫ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯅ ꯁꯥꯎꯅ ꯁꯤꯡꯅꯕ ꯑꯃꯒꯨꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯌꯥꯝꯕ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯩꯕꯨ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ, ꯅꯪꯕꯨꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯣ꯫
ꯅꯨꯃꯤꯠꯅ ꯇꯥꯁꯤꯟꯈꯤꯕꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯌꯨꯝꯗ ꯑꯃꯠꯇ ꯍꯟꯖꯤꯟꯅꯗ꯭ꯔꯦ ꯃꯃꯥ ꯃꯍꯥꯛꯇꯤ ꯃꯆꯥ ꯑꯅꯤꯒꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯑꯁꯤꯗ ꯄꯦꯟꯗꯕꯅ ꯂꯣꯏꯔꯦꯗꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯁꯥꯊꯣꯛꯄꯤ ꯂꯩꯔꯦꯝꯕꯤꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯁꯥꯎꯅꯗꯨꯅ ꯂꯃꯥꯡ ꯑꯗꯨ ꯂꯩꯕꯗꯨꯕꯨ ꯎꯔꯕꯗ ꯇꯥꯟꯖꯥ ꯐꯪꯂꯦ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯒꯦ ꯈꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯂꯣꯌꯨꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯔꯩꯒꯤ ꯁꯛꯂꯨ ꯂꯧꯗꯨꯅ ꯂꯥꯛꯏ ꯂꯣꯌꯨꯝꯕ ꯃꯍꯥꯛꯇꯤ ꯅꯨꯔꯩꯕꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯃꯣꯟ ꯇꯧꯗꯨꯅ ꯂꯩ ꯅꯨꯔꯩ ꯅꯣꯛꯃꯤ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯂꯣꯌꯨꯝꯕ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯣꯌꯨꯝꯕ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯟꯕꯤꯗ꯭ꯔꯤꯕ ꯍꯟꯕꯤꯔꯨꯒꯕ ꯊꯦꯡꯂꯤ ꯂꯣꯌꯨꯝꯕ ꯅꯨꯔꯩꯗ ꯌꯦꯡꯗꯨꯅ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯁꯤ ꯂꯩꯔꯤꯕꯁꯦ ꯑꯩꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯅꯤ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯝꯕꯅꯤ ꯅꯨꯔꯩ ꯃꯥꯒꯤ ꯔꯥꯁꯤ ꯂꯩꯕꯤ ꯃꯤꯕꯨ ꯁꯨꯝꯕ ꯉꯝꯕ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯒ ꯑꯁꯤꯗ ꯊꯦꯡꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯌꯨꯝꯗ ꯄꯨꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯤꯒꯤ ꯉꯝꯃꯣꯏ ꯍꯧꯖꯤꯛꯃꯛ ꯄꯨꯔꯒ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩꯕꯨ ꯃꯕꯦꯝꯃ ꯃꯤꯡꯊꯣꯜ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯅꯅꯥꯎ ꯑꯇꯣꯝꯕꯗꯨꯗꯗꯤ ꯑꯩꯗꯤ ꯂꯩꯕ ꯉꯝꯂꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯃꯌꯥꯏꯗ ꯁꯝꯕꯜ ꯈꯥꯁꯤꯗꯣ ꯅꯅꯥꯎ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕꯅꯤ ꯅꯪꯅ ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯕ ꯃꯇꯝꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯂꯣꯌꯨꯝꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯅꯨꯔꯩꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯨꯕꯩ ꯅꯤꯡꯗꯨꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ ꯑꯁꯦꯡꯕꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯝꯕꯜ ꯈꯥꯔꯨꯒꯦ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯗꯨꯅ ꯂꯣꯌꯨꯝꯕ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯦꯟꯅ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ ꯑꯗꯨꯒ ꯑꯃꯨꯛ ꯂꯨꯍꯦꯟꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯂꯨꯍꯦꯟꯕ ꯎꯪꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯑꯁꯨꯝꯅ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯐꯪꯂꯕꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨ ꯅꯨꯔꯩ ꯑꯣꯏꯔꯝꯕꯗꯨꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯖꯩ ꯅꯨꯔꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯅꯥꯎ ꯑꯇꯣꯝꯕ ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝ ꯃꯅꯥꯛꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯁꯦ ꯇꯧꯐꯝ ꯈꯪꯗꯗꯅ ꯐꯝꯂꯒ ꯂꯩꯔꯝꯕꯅꯤꯗꯣ ꯇꯆꯧꯅꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯗꯅ ꯑꯀꯥꯏꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯒꯦꯗꯣ ꯂꯨꯍꯦꯟꯕ ꯅꯨꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯔꯥꯎ ꯃꯌꯥꯝꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯤ ꯇꯁꯦꯡꯅ ꯅꯨꯔꯩꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯕꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯧꯗꯨꯅ ꯅꯨꯔꯩꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏꯗꯣ ꯍꯧꯖꯤꯛꯃꯛ ꯌꯨꯝꯗ ꯍꯜꯂꯨ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯅꯌꯥꯝꯕꯨꯡꯒ ꯈꯠꯅꯔꯨꯆꯣ ꯅꯪꯅ ꯉꯝꯂꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯒꯨꯝ ꯂꯨꯍꯦꯟꯕ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯍꯨꯛ ꯍꯧꯒꯠꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥ ꯑꯅꯤꯅ ꯍꯔꯥꯎ ꯆꯠꯈ꯭ꯔꯒ ꯁꯥꯎꯅꯔꯒ ꯂꯥꯛꯄꯁꯤꯗ ꯄꯥꯈꯠꯈ꯭ꯔꯦ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯗꯣ ꯂꯤꯛꯂꯥꯏꯅꯣ ꯑꯃꯗꯤ ꯋꯥꯉꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯔꯛꯇꯨꯅ ꯃꯆꯥ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨꯕꯨ ꯐꯥꯊꯅꯕ ꯊꯦꯝꯅꯕ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯗꯦ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯀꯅꯥꯝꯇꯅ ꯇꯥꯟꯅꯗꯦ ꯁꯥ ꯂꯥꯟꯊꯣꯛꯄꯁꯤꯗ ꯑꯁꯣꯝꯗ ꯐꯠꯇꯕꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯦ ꯍꯥꯏꯗꯨꯅ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯔꯝꯕꯒꯤꯅꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯑꯃꯨꯛ ꯁꯥꯟꯅꯔꯤꯕꯁꯦ ꯇꯔꯪ ꯑꯃ ꯆꯠꯇꯨꯅ ꯈꯠꯅꯔꯤꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯁꯨꯝ ꯑꯔꯥꯟ ꯑꯁꯦꯡꯕꯃꯛ ꯈꯪꯗꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯌꯥꯎꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯩ ꯋꯥꯉꯝꯕꯅ ꯍꯥꯏꯔꯣ ꯏꯆꯥ ꯑꯅꯤꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯄꯨꯝꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯤꯕꯨ ꯂꯨꯍꯦꯟꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯃꯄꯥꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯗ ꯅꯨꯔꯩ ꯍꯥꯏꯕ ꯃꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯌꯥꯎꯏ ꯅꯨꯄꯤ ꯑꯁꯤꯅ ꯑꯃꯗꯅ ꯑꯃ ꯍꯥꯏ ꯑꯃꯗꯤ ꯊꯦꯡꯅꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯥꯟꯅ ꯂꯥꯏꯔꯦꯝꯕꯤꯅ ꯆꯦꯟꯗꯨꯅ ꯄꯨꯕ ꯃꯐꯝ ꯑꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯃꯍꯥꯛꯅ ꯑꯃꯥꯏꯕꯗꯨꯕు ꯈꯨꯗꯛꯇ ꯀꯧꯔꯝꯃꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯁꯤꯁꯨ ꯁꯛꯂꯣꯟ ꯄꯨꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯦꯡꯅꯔꯤ ꯂꯥꯏꯊꯧ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯅꯨꯡꯁꯤꯅꯔꯝꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯂꯤꯛꯂꯥꯏꯅꯨ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯔꯁꯨ ꯇꯥꯎꯅꯤ ꯅꯣꯏꯕꯣ ꯉꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯍꯦꯛ ꯏꯟꯗ꯭ꯔꯕ ꯅꯃꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯂꯨꯍꯦꯟꯕ ꯑꯃꯗꯤ ꯂꯣꯌꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥ ꯑꯅꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯂꯤ ꯃꯗꯨꯗꯤ
ahal lamana haibawa kaidawnungda hiktokanu haiba asima masasingda ahal lamansingna kaidawnungda fattaba wa haide Nuray mahaksu mata tharika punna makhoida leikirami asumna kana honaduna makhoisu nungaina ingna sikna leikirami